ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯑꯅꯥꯕ ꯀꯥꯎꯕ ꯃꯈꯩ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯦ꯫ ꯂꯤꯡꯖꯦꯜ ꯀꯞꯅ ꯀꯞꯅ ꯄꯦꯟꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯎꯠꯂꯣ ꯑꯃꯨꯛꯇ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯅ." ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕꯗꯨꯗ ꯁꯥꯎꯗꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯦꯂꯦꯛꯁꯇ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯂꯟꯆꯦꯟꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯌꯥꯗ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯨꯕꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯑꯦꯂꯦꯛꯁꯀꯤ ꯒꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯨꯛꯇꯛ ꯇꯧꯗꯨꯅ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯣꯛꯂꯝꯕ ꯈꯪꯅꯤꯕ ꯑꯉꯥꯡ ꯑꯃꯗꯤ." ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯛꯄꯗꯨꯗ ꯒꯥꯔꯤꯁꯤꯡꯗꯨ ꯊꯧꯕ ꯍꯧꯅꯔꯦ꯫ ꯂꯟꯆꯦꯟꯕ ꯑꯦꯂꯦꯛꯁꯀꯤ ꯒꯥꯔꯤ ꯃꯇꯨꯡꯗ ꯊꯧꯗꯨꯅ ꯏꯟꯅꯔꯛꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯂꯃꯥꯡꯂꯣꯝꯗ ꯊꯧꯈꯤꯕꯗꯨꯗ ꯃꯥꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯟꯈꯠꯂꯛꯇꯨꯅ ꯑꯦꯂꯦꯛꯁꯀꯤ ꯒꯥꯔꯤꯒꯤ ꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯂꯟꯆꯦꯟꯕ ꯃꯊꯥꯗ ꯂꯩꯔꯤꯕ ꯂꯤꯡꯖꯦꯜꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯐꯖꯅ ꯂꯦꯞꯍꯜꯂꯝꯂꯒ ꯃꯥꯅ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯕꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯦꯂꯦꯛꯁꯄꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯦꯂꯦꯛꯁꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯨꯠ ꯍꯟꯗꯨꯅ ꯑꯅꯤꯗꯨ ꯐꯨꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯐꯕ ꯂꯟꯆꯦꯟꯕꯅ ꯂꯥꯛꯆꯈꯤꯗꯨꯅ ꯑꯦꯂꯦꯛꯁꯄꯨ ꯂꯥꯏꯅ ꯐꯨꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯑꯦꯂꯦꯛꯁꯀꯤ ꯐꯨꯔꯤꯠ ꯀꯣꯂꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯃꯥꯕꯨ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ? ꯅꯊꯧꯅ ꯀꯌꯥꯝ ꯂꯩꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯤꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁꯀꯤ ꯃꯈꯣꯡꯗꯨꯗ ꯑꯃꯨꯛ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯃ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯥꯡꯗ ꯃꯥꯅ ꯀꯤꯒꯗꯕ ꯁꯛꯂꯣꯟ ꯂꯧꯕ ꯄꯥꯝꯗꯦ꯫ ꯅꯁꯥꯅ ꯈꯪꯅ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣ꯫ ꯊꯞ ꯅꯠꯇꯦ ꯇꯧꯔꯤꯕꯁꯦ, ꯅꯪꯕꯨ ꯀꯤꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒꯤ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯐꯝꯗ ꯎꯠꯄꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯤꯡꯖꯦꯜꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤꯗꯃꯛ ꯅꯣꯡꯁꯥꯒꯨꯝꯂꯕ ꯑꯩꯅ ꯃꯃꯤꯒꯨꯝ ꯂꯦꯞꯂꯤ ꯍꯥꯏꯁꯦ ꯈꯪꯖꯤꯜꯂꯨ." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯦꯂꯦꯛꯁꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯡꯖꯦꯜ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯔꯥꯏꯕꯛꯇꯨꯁꯨ ꯁꯣꯛꯄꯒ ꯑꯃꯨꯛ ꯀꯞꯂꯗꯤ ꯅꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯍꯜꯂꯤ꯫ ꯃꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯗꯨꯗ ꯀꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯦꯂꯦक्स ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯖꯤꯟꯖꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯅꯪꯅ ꯐꯅ ꯁꯦꯟꯅꯔꯁꯨ ꯂꯤꯡꯖꯦꯜꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯀꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯩꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁꯤꯕ ꯀꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯅꯐꯝꯗ ꯈꯪꯍꯟꯒꯅꯤ." ꯂꯟꯆꯦꯟꯕ ꯒꯥꯔꯤꯗꯨ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯥꯟꯅ ꯀꯨꯝꯂꯒ ꯂꯤꯡꯖꯦꯜꯕꯨ ꯑꯃꯨꯛ ꯀꯨꯝꯍꯜꯂꯤ꯫ ꯃꯐꯝꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕꯨꯡ, ꯀꯥꯏꯗꯅꯣ ꯂꯥꯛꯂꯤꯁꯤꯕꯣ?" "ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯀꯩꯅꯣ, ꯅꯪ ꯑꯁꯣꯛꯄꯗꯣ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯒꯦ ꯇꯧꯕ." ꯂꯤꯡꯖꯦꯜ ꯗꯣꯛꯇꯔ ꯄꯜꯂꯛꯄꯗꯨꯗ, "ꯍꯤꯗꯥꯛ ꯀꯥꯞꯇꯣꯏ ꯑꯩ ꯇꯜꯂꯤꯀꯣ, ꯌꯥꯝ ꯅꯥꯗꯧꯕ ꯃꯥꯜꯂꯦ." ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧꯗꯨꯗ ꯃꯊꯟꯇ ꯈꯟꯖꯩ, "ꯅꯨꯡꯁꯤꯕ ꯇꯝꯕꯤꯒꯦ ꯈꯟꯕꯅꯦ, ꯑꯩꯅ ꯑꯣꯏꯅ ꯆꯣꯞꯇꯣꯏꯔ ꯈꯪꯗꯦ." ꯂꯤꯡꯖꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯤꯗꯥꯛ ꯀꯥꯞꯂꯣꯏꯗ, ꯍꯤꯗꯥꯛꯇꯪ ꯍꯥꯞꯇꯣꯏꯅꯦ, ꯂꯥꯛꯑꯣ." ꯂꯟꯆꯦꯟꯕꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯗꯣꯛꯇꯔ ꯑꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯖꯅ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯤꯡꯖꯦꯜꯕꯨ ꯒꯦꯁꯁꯤꯡꯅ ꯐꯝꯅꯕ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ ꯃꯥꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯏ꯫
Kuide nupa ama fachangsilaktuna Sir kari haibigadaba tada coffee ani khata pibirauba Phani sir ai puzarage nupa adu thokibaga lanjenba lingjel gi nakanda famtharaktuna lingjel da yengduna hairei Ingbro nangwa lingjel ingi haibagum makok tu nomi lanjenba mana litliba coat adu lauthokduna lingjel da pirei lingjel coat adu lauduna kaido haino sibo yambo Ingi haidu lishilo lingjel na khangai hairei asuk chawbase engonda kamai litlo haino kangsa lanjelba lingjel na kangsa hairakpaduda mamitu sukna Kariba aibu kangsa lingjel lanjenba na nganglaklani kidana mamaidu makhada nontaduna laikre lanjenba khon khitang kana adum bai leidu kaino koklisin bayadro lingjel suptoktuna lanjenba na pirakliba coat adu lisille tanja aduda nupa ama coffee ani puraktuna table aduda thamlamlaga thokre lanjenba phamlambadagi haugatuna coffee ani adu paiduna purakli pikraba mi aduda chawkraba nupa amagi furit litpaduda phibam ama tadrabani lanjenba lingjengi phibam duda nokninglabani noklurabadi litlu yaroi khanduna tapna hairei Se si thaksilo lingjel lanjenba na piriba coffee adu lauduna thakpa hawi lanjenba lingjenda yengduna hairei aina nangonda aigi ayawa yaudradi yumdagi hendokanu haiba natro aidi yambungna yaroi haijabane ada inamsina yadabagi chatpane Itemsina kari hariba Lingjen ngasai santina mangonda hairakibasing adu loina tamlamri wadu haiba loirakbaga Lingjen nungaitana aidi minai gumbane khara chaba phangnanaba leiba yanaba yumbu aduna haiba inba tabane lanjenba lingjengi wahaiduda masana masabu yamna waraujarai manaso lingjenbu thina minai ni haiduna ngangkhibani adu pumba losinduna hairei Pungse thenge chanaba tawrase Victro hoi yambung asumna anidu yumda halae garidagi kumthaduna imungda changlai santidi lingjenbu ubada ngakna yengli leimadi lingjengi asokpadu ubada pakhatna hairei Isa thoi kaidobada soklinu tawriduna lingjel kari khumgani khangda lanjenbada yenglai lanjenbasu khumbam khangde ngai hakti leptuna lei chinda tholakpa ama hekta khumlai Angang ni na chenbada tusile leimana imau ahalna haibadadi bazar chatki hai sokle haidi haidena lanjenba santi palakpaduda mamittu paina yenglai adubu karisu hairudre wadu samjilai Angang se waramlani ngaya kotha zarurasana leimana phare chalo lingjel ga lanjenbaga anidu punna chatminakre chatkriba ani aduda santi sauna yengli Nangna haibudo yaro hebne lina Mairaba phone aduda onsinduna hairakpani asomdagi Elina su khondu kalap hairei aduklu tinaribana manabadu nongmutang punsi haibada nangam loisira Elina lanchenbada lusiga unaw yaroi haibani hoi matam amada nungsirame adubu hojikti mi angang amada kanna ngauri bane aisu kai haiduno khangde amaduna takpada yadreba afaba nupinate loina ganu maga toina hana diyam pharambane hojiktene napal ama yaukre Phare ai kona tawrage hojik ai imaga thabak jatoine hoi thammage Elina na phone adu kakhibaga mairaba usitana noklaga matamamdadi kaisu leitana khadinhaga hojikta lanchenbagi property sida mayon silakline oisu oiroidabda nong manini di haujinkre lanchen bana furam badagi haugat pangamdraduna
ngasi fauba Alex phamungda adum leire mache Santisu nakanda famduna manaw nupada nungaitana yengli khabasu sanglatuna Alex ki phamungda phamthaduna hairei khabana khara farabo nangbo Alex na fareda chaina kholda ngaireda Santina aina ngaklidi yai mana thina thina nganglaga mana nungsiraga leiramba asini Alex na adu ada khangde ai lingjel soidana logani hanadi nungsiba khaktane haujiktine singnaba amaga loinagane khabana aisu leiside angama mateng pangane kaisu leiba nateda Santina aina phau khupak na se thadriba upasida kaisu leitabi nangi maramdagi saitheng nang halabanina nangsu yum maduda kayam kuina leiba ngamge haido yengba tabani numidangi matamni lingjel thabak pumba loisinduna magi kada changlai phamung nakanda thariba table aduda rose sabun amaga paper bag amaga leirambadu ubada ngakna changsinduna yengi rose anghangbani amo paper bag tu hangdoktuna yengi mana nongma yamna pamna khankhiba lavender machugi frock tu yauramba aduda harauna sidi aina yam pangkhiba dress tune lauthok tuna haifet yengi mana lauthok pa aduda che machet ama tarai khungat tuna yengi kaino sina wahai kharasu iba male aidi paba ju thokte che sida pahaluge dress su mana pirak boiramni che machet adu paiduna saya gi romda lai saya adu phone da karino ama yengduna leirami lingjel changsinduna saya gi nakta famduna hairei chesia nangna pirakpa fruit adugi manungda che ama yarame si kai haino aidi paba su thokte saya phone da yenglamba adu toktuna lingjel da yenglaga hairei kai sieno haise lingjen mana pairi basi adu saya da pirei saya lingjen dagi si adu lauduna paba hawi aina haigadori bawase nang lana di khanganu ko nangbu usitana hanthana yenglaga haibasu nate nangbu thamoi sengna nungsibagi haibane asengbane aina hairise ai nangbu thamoi sengna nungsiye pictro nanga punsi lambi chatminaba pame che adugi aroiba nakanda nahaki yambung kangsa haina tharambaduda khange magi yambung yaimani haiba saya che du paba loirakpada lingjel da yengduna noktuna nangsu aigi namsi oidoraba lingjel saya gi waduda lausin pham khangda hairei kai haibano chese sayana kaisu nate hairaga mana amu che adugi maningda wahai khara iraga lingjel da piduna hairei nang chatpadane chese yambung damda piramo ka thangna banina ase pirambagane hanna yengdabine tholakadabane kona yambungna thong hango hairasune hangba yadreko kaigino chese adude asida irise yambungna saunaba waneba adunane aina haida phathoklo ko lingjel phamlambadagi haugatuna hoi chesi lingjel hek thokhibaga saya wanthagai nokli phamung adudagi kumthaduna kumhayengluge lingjel gi matungda masu tapna inarai lingjel lanchen bagi kada changlai lanchen ba lingjel na kari hairakani khanna masadu pakhatna leirambani yambo se che du piramlaga hanna yenglamda magi kada changduna thong dulonduna laikre lanchen ba lingjen na piramliba che adu lauthok paba hawi iriba adugi waroldi yambo aibu warobigano aisu aigi khangnajaba nungsiba amale ai mabu thamoi sengna nungsiye aduna yambungna aibu nachalgumna khanbiyo karigumba amuk hanna hairaklabadi ayum asidagi chatkigani lanchen ba warol sing adu paba loirakbaga sauningna machinda soli angang mana nupa koidana khangmina phamlambadagi haugatuna lingjel gi kada lai thong londuna leirambaduna thong du thinduna kawi
ꯄꯤꯛꯇ꯭ꯔꯨ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯋꯥꯏꯕꯅꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯤꯡꯖꯦꯟ ꯁꯌꯥꯅ ꯉꯁꯥꯏ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯊꯣꯡꯗꯨ ꯍꯥꯡꯂꯨꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯟꯅ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯕꯗ ꯃꯈꯣꯡꯅ ꯊꯣꯡ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯑꯉꯥꯡ ꯑꯃꯒꯨꯝ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯄꯛꯇꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯨꯈꯤꯅꯨꯅ ꯊꯤꯡꯕꯩꯅꯦꯁꯦ ꯑꯁ ꯌꯥꯝ ꯆꯥꯛꯇꯧꯔꯤꯗ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯡꯖꯤꯟꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯁꯌꯥꯗꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯑꯃꯨꯛ ꯍꯔꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯂꯤꯡꯖꯦꯟꯗ ꯉꯥꯡꯈꯤꯕꯒꯤꯅꯤ ꯋꯥꯠꯂꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯈꯪꯉꯣ ꯅꯪꯁꯨ ꯌꯦꯡꯈꯤꯅꯤ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯂꯤꯡꯖꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯌꯥꯝꯕꯨꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯂꯩꯈꯤꯕꯅꯤ ꯐꯖꯅ ꯀꯦꯔꯒ ꯌꯥꯎꯍꯟꯒꯦꯕ ꯃꯤ ꯑꯃꯗꯤ ꯆꯥꯍꯟꯒꯦꯕ ꯐꯝꯂꯤꯅꯦꯅ ꯇꯧꯔꯤꯗꯨ ꯃꯆꯤꯟꯗꯨ ꯑꯔꯩꯒꯩ ꯇꯨꯝꯊꯣꯛꯂꯒꯅꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯅ ꯁꯥꯎꯗꯣꯏꯗ ꯇꯧ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯂꯟꯆꯦꯟꯕꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯈꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯜꯂꯦ ꯉꯁꯤꯗꯤ ꯂꯟꯆꯦꯟꯕ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯃꯩꯔꯥꯕꯅ ꯍꯨꯏꯗꯒꯤ ꯑꯣꯜꯂꯛꯄ꯭ꯔꯣ ꯅꯅꯥ ꯑꯗꯨꯛ ꯁꯤꯡꯂꯤꯗꯨꯕꯣ ꯄꯣꯏꯔꯩꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯂꯟꯆꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗꯦ ꯉꯔꯥꯡ ꯂꯤꯡꯖꯦꯜꯅ ꯄꯤꯔꯝꯕ ꯆꯦ ꯃꯇꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯑꯅꯤꯗꯨꯗ ꯄꯤ ꯑꯅꯤꯗꯨꯁꯨ ꯄꯤꯔꯛꯂꯤꯕ ꯆꯦꯗꯨ ꯄꯥꯔꯒ ꯄꯣꯏꯔꯩꯅ ꯏꯃꯥꯏ ꯌꯥꯝ ꯑꯉꯥꯡꯅꯦꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯂꯞꯇ ꯗꯤꯒ꯭ꯔꯤ ꯄꯥꯏ ꯂꯩꯔꯝꯃꯦꯅ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯅ ꯑꯣꯏꯅ ꯅꯩꯔꯕꯅꯤꯕꯣ ꯃꯤ ꯃꯦꯝꯁꯇꯒ ꯀ꯭ꯂꯥꯁ 8ꯇ ꯀꯥꯗ ꯉꯥꯏꯔꯤ ꯑꯦꯛꯁ ꯃꯤꯁ ꯇꯧꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯔꯤꯗꯨꯗꯤ ꯂꯟꯆꯦꯟꯕꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯦ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯕ ꯊꯤ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯩꯔꯥꯕꯅ ꯃꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯂꯟꯆꯦꯟꯕꯅ ꯅꯨꯡꯁꯤꯅꯕ ꯂꯩꯒꯦ ꯂꯩꯌꯨ ꯂꯩꯔꯣꯏꯗꯣ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯌꯥꯁꯨ ꯃꯈꯨꯠꯇ ꯔꯥꯅꯤ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯁꯤ ꯐꯤꯁꯤꯡꯁꯦ ꯂꯤꯡꯖꯦꯟꯗ ꯀꯔꯝꯕꯅ ꯄꯛꯆꯒꯅꯤ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯂꯟꯆꯦꯟꯕꯅ ꯀꯥꯏ ꯆꯠꯄꯗ ꯏꯟꯗꯣꯏꯅꯣ ꯍꯥꯏꯁꯤꯅ ꯁꯌꯥꯅ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯌꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯂꯩꯁꯤꯗꯤ ꯑꯗꯨꯗ ꯏꯟꯅꯕꯅꯦ ꯁꯌꯥꯒꯤ ꯋꯥꯗꯨꯗ ꯂꯟꯆꯦꯟꯕ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯃꯩꯔꯥꯕꯒ ꯄꯣꯏꯔꯩꯒꯗꯤ ꯈꯥꯡꯕ ꯉꯝꯗ ꯀꯟꯅ ꯅꯣꯛꯂꯤ ꯂꯟꯆꯦꯟꯕ ꯁꯥꯎꯅꯤꯡꯅ ꯀꯩ ꯍꯔꯥꯎꯔꯤꯒꯦ ꯅꯣꯏ ꯅꯣꯛꯂꯤꯗꯨꯕꯨ ꯍꯥ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯃꯤ ꯑꯉꯥꯡ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯁꯦ ꯅꯕꯨꯡ ꯅꯪꯁꯨ ꯐꯤꯁꯦ ꯈꯟꯕꯤꯌꯨꯗꯅ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯍꯣꯔꯦꯟꯁꯨ ꯅꯆꯜꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯁꯌꯥꯅ ꯑꯁ ꯅꯣꯏ ꯋꯥꯊꯤꯗꯣ ꯀꯣꯟꯅ ꯉꯥꯡꯅꯍꯧꯔꯣ ꯐꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯅꯣꯏ ꯅꯥꯄꯥꯗ ꯈꯜꯍꯜꯂꯨꯁꯨ ꯆꯠꯂꯣ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯩꯔꯥꯕ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯁꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯂꯕꯅꯤ ꯁꯌꯥ ꯃꯌꯥꯝꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯌꯥꯅ ꯐꯔꯦ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯐꯤ ꯈꯟꯕ ꯍꯩꯌꯦꯅ ꯇꯧꯕꯅꯦ ꯌꯥꯔꯦ ꯈꯟꯗ꯭ꯔꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯂꯒ ꯆꯠꯄ ꯍꯧꯏ ꯑꯍꯨꯝꯗꯨ ꯇꯥꯅꯕ ꯀꯂꯞ ꯇꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯟꯒꯤ ꯍꯦꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯐꯖꯅ ꯀꯦꯔꯒ ꯆꯣꯡꯍꯟꯒꯦ ꯃꯤ ꯑꯃꯗꯤꯅꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯁꯣꯏꯔꯔꯣꯏ ꯁꯌꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯩꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯍꯣꯔꯦꯟ ꯊꯥꯕꯜ ꯃꯈꯣꯜ ꯇꯥꯕ ꯉꯝꯒꯗ꯭ꯔꯣ ꯄꯣꯏꯔꯩꯅ ꯅꯣꯏ ꯑꯅꯤ ꯈꯟꯅꯔꯣ ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯍꯣꯔꯦꯟꯅꯦ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯂꯟꯆꯦꯟꯕ ꯑꯅꯤꯗꯨꯅ ꯉꯥꯡꯂꯤꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯅ ꯆꯨꯕꯥꯗ ꯅꯝꯗꯨꯅ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ
ꯑꯆꯥꯎꯔꯝ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯏꯆꯥꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯏꯄꯥꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯈꯔꯗꯤ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯂꯨꯁꯤ ꯅꯣꯛꯇꯨꯅ ꯕꯥ, ꯂꯟꯆꯦꯟꯕꯗꯣ ꯃꯇꯝ ꯑꯃꯗꯅꯦ ꯑꯩꯕꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯦ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯅꯤ꯫ ꯄꯪꯒꯅꯨ, ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯎꯅꯕꯅꯦ ꯀꯦꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯨ꯫ ꯑꯁ ꯏꯀꯥꯏꯗ ꯑꯗꯨꯗꯤ, ꯃꯇꯝ ꯑꯃꯗꯅꯦ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯒ꯫ ꯏꯀꯥꯏꯗꯅ ꯂꯩꯔꯗꯤ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯉꯝꯒꯅꯤ? ꯍꯥ, ꯑꯩꯒꯤ ꯏꯆꯥꯁꯨ ꯁꯛꯇ ꯂꯝ ꯌꯧꯕꯤꯅꯤ, ꯁꯣꯏꯗꯅ ꯃꯥꯅ ꯄꯥꯝꯒꯅꯤ꯫ ꯍꯣꯏ ꯕꯕꯥ, ꯌꯥꯔꯤꯉꯩ ꯑꯩꯁꯨ ꯃꯥꯒ ꯎꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯃꯨꯛꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯥꯅ ꯐꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯨ ꯃꯥꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯂꯟꯆꯦꯟꯕ ꯉꯁꯥꯏꯗꯒꯤ ꯃꯊꯧ ꯑꯃꯒꯨꯝ ꯂꯤꯡꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯟꯇꯤꯗꯤ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ꯫ ꯁꯌꯥꯗꯤ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯂꯤꯡꯖꯦꯜꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯅ ꯀꯣꯟ ꯐꯦꯡꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯄꯤꯛꯇ꯭ꯔꯣ? ꯂꯤꯡꯖꯦꯜ ꯀꯣꯟꯗꯨ ꯑꯗꯨꯝ ꯐꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯁꯦ ꯅꯪ ꯑꯁꯦꯡꯕ ꯌꯥꯎꯗꯣꯏꯔꯣ? ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ, ꯃꯤ ꯐꯤꯒ ꯈꯟꯕ ꯂꯣꯏꯔꯕꯅꯦ꯫ ꯄꯨꯡ 4 ꯑꯗꯥꯏꯗ ꯆꯦꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯦꯅꯅꯕ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯏꯌꯥꯃꯨꯛ ꯌꯥꯗ꯭ꯔꯕ? ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ꯭ꯔꯅ? ꯌꯥꯝꯕꯨꯡꯅ ꯀꯣꯏꯅꯕ ꯅꯨꯄꯤꯗ ꯍꯥꯏꯗꯧ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤꯅꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯍꯥꯏꯗꯧꯕ ꯋꯥꯅꯦ꯫ ꯂꯟꯆꯦꯟꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯤꯇꯪ ꯇꯧꯕꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ, ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯤ ꯉꯁꯤ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯗꯨꯅ? ꯍꯣ, ꯀꯩꯁꯨ ꯅꯠꯇꯦ, ꯅꯅꯤꯡꯗꯣ ꯇꯦꯛꯄ ꯃꯈꯩ ꯆꯣꯡꯉꯣ ꯊꯥꯕꯜꯗꯣ꯫ ꯁꯥꯎꯔꯪꯅꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯗꯤ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯁꯤꯅ ꯊꯥꯁꯤꯔꯝꯗꯥꯏꯒꯤ ꯉꯥꯎꯔꯤꯖꯥꯠꯂꯣ? ꯃꯊꯧ ꯂꯦꯞꯄ ꯌꯥꯗꯕ ꯘꯔꯤꯒꯤ ꯀꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯄꯥꯔꯂꯔꯒꯤ ꯍꯣꯃꯣ ꯑꯃ ꯀꯧꯗꯨꯅ ꯑꯅꯤꯗꯨ ꯀꯟꯅ ꯀꯦꯕꯤꯔꯤ꯫ ꯁꯌꯥ ꯂꯤꯡꯖꯦꯜꯗ ꯀꯦꯔꯤꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯄꯤꯁꯛ, ꯐꯖꯅ ꯀꯦꯕꯤꯌꯨꯀꯣ, ꯃꯤ ꯉꯥꯎꯍꯟꯗꯣꯏꯅꯤ ꯍꯣꯔꯦꯟ꯫ ꯄꯤꯁꯛ ꯃꯈꯣꯟꯒꯥꯗꯨ ꯀꯣꯟꯊꯔꯒ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯦꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯕꯦꯝꯃ, ꯍꯥꯏꯅꯔꯤꯕꯅꯤ ꯄꯤꯁꯛ ꯑꯩꯅ ꯀꯦꯕꯗꯅꯦ ꯊꯤꯈ꯭ꯔꯕ ꯀꯌꯥ ꯑꯃꯅꯦ ꯁꯣꯃꯥ ꯃꯥꯜꯂꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ꯫ ꯁꯌꯥ ꯅꯣꯛꯇꯨꯅ ꯊꯥꯕꯜꯗ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯎꯅꯕ ꯆꯠꯄꯗꯅꯦ ꯅꯨꯄꯤꯒꯤ ꯃꯁꯛꯇꯣ ꯀꯥꯎꯗꯨꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ꯫ ꯁꯌꯥꯒꯤ ꯋꯥꯗꯨꯗ ꯂꯤꯡꯖꯦꯟꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯤꯁꯛꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯗꯣꯔꯛꯑꯦꯃꯦ꯫ ꯀꯦꯕꯗꯨ ꯂꯣꯏꯔꯛꯄꯒ ꯁꯥꯡꯈ꯭ꯔꯕ ꯂꯤꯡꯖꯦꯜꯒꯤ ꯁꯝ ꯑꯗꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯨꯗ ꯈꯔ ꯂꯧꯈꯠꯇꯨꯅ ꯆꯥꯎꯔꯞ ꯆꯥꯎꯔꯞ ꯈꯣꯏꯍꯜꯂꯤ꯫ ꯉꯧꯈ꯭ꯔꯕ ꯀꯨꯆꯨ ꯑꯗꯨꯗ ꯑꯉꯥꯡꯕ ꯉꯥꯛꯇꯅꯤ ꯁꯦꯠꯂꯤꯕꯗꯨ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡ ꯃꯥꯟꯗ꯭ꯔꯦ, ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯄꯤꯁꯛꯅ ꯍꯣꯏꯃꯥ, ꯀꯩ ꯈꯨꯐꯖꯅꯣ, ꯑꯩꯅ ꯀꯦꯔꯛꯄꯗ ꯅꯣꯡꯃꯇ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯊꯦꯡꯅꯔꯛꯇꯦꯃꯦ, ꯍꯣꯔꯦꯟꯗꯤ ꯅꯨꯄꯥ ꯃꯌꯥꯝꯗꯤ ꯀꯦꯜꯂꯅꯤꯃꯦ꯫ ꯁꯌꯥ ꯄꯤꯁꯛꯀꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯝꯁꯤ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯍꯩꯃꯥ, ꯌꯥꯝꯕꯨꯡ ꯃꯁꯛ ꯐꯖꯕꯗꯨꯒꯤꯔꯣ ꯍꯥꯏꯁꯦ? ꯁꯌꯥ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ꯫